ꯃꯌꯥꯝꯕꯨ ꯋꯥꯔꯤ ꯇꯨꯡꯒꯣꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯖꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 2 ꯄꯣꯛꯏ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗꯦ꯫ ꯏꯃꯥ ꯏꯄꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯇꯝꯍꯜꯂꯒ ꯃꯈꯥ ꯇꯥꯅ ꯇꯝꯍꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯏꯆꯤꯜ-ꯏꯅꯥꯎ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯈꯨꯡꯒꯪꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤ ꯃꯔꯥꯏꯕꯛ ꯈꯔ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯨꯟꯁꯤꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯃꯤꯠ ꯎꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯕꯕꯥꯁꯤ ꯁꯦꯟꯅꯩ꯫ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯂꯧꯁꯤꯡ ꯎꯗꯨꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯆꯍꯤ 11-12 ꯍꯥꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯕꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯕꯕꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯃꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯇꯧꯕꯗꯒꯤ ꯑꯣꯏꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯖꯔꯝꯗꯦ꯫ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯎꯔꯤꯕ ꯂꯧ ꯑꯁꯦ ꯏꯝꯐꯥꯜꯒꯤ ꯂꯧꯄꯨ ꯑꯃꯒꯤ ꯂꯧꯐꯝꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯔ ꯄꯤꯛꯂꯤꯉꯩꯕ ꯑꯣꯏꯕꯅ ꯕꯕꯥꯅ ꯑꯍꯤꯡ ꯍꯧꯔꯒ ꯂꯧ ꯈꯣꯏꯕ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯌꯣꯛꯄ ꯁꯟ ꯄꯣꯄꯥ 2ꯁꯨ ꯂꯩ꯫ ꯁꯟ ꯂꯥꯕ 2ꯒꯤ ꯃꯄꯥꯟꯅ ꯕꯕꯥꯅ ꯃꯇꯣꯝꯇꯅ ꯂꯧ ꯄꯔꯤ ꯑꯃꯒ ꯃꯔꯥꯛ ꯎꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯃꯤꯉꯣꯟꯗ ꯈꯨꯠꯂꯪ ꯆꯠꯊꯣꯛꯇꯨꯅ ꯂꯧ ꯃꯌꯥꯝ ꯑꯗꯨ ꯏꯃꯥꯅ ꯂꯤꯡꯏ꯫ ꯑꯁꯨꯝ ꯇꯧꯅ ꯏꯌꯥꯝꯕ, ꯏꯃꯥ, ꯕꯕꯥ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯅ ꯆꯍꯤ 15-16 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯏꯃꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅꯒ ꯁꯣꯟꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯤ꯫ ꯕꯕꯥꯅ ꯎꯔꯝꯕ ꯏꯝꯐꯥꯜꯒꯤ ꯂꯧ ꯑꯗꯨꯁꯨ ꯎꯕ ꯉꯝꯗꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯀꯀꯥ ꯑꯃꯅ "ꯇꯥꯗꯒ ꯑꯩꯒ ꯁꯦꯟ ꯊꯣꯛꯇꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯒꯤ ꯕꯕꯥꯗꯤ ꯀꯅꯥꯅ ꯍꯣꯠꯅꯒꯅꯤ? ꯂꯥꯛꯑꯣ, ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ" ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯈꯟꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯕꯕꯥꯒꯤ ꯈꯟꯕꯗ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯀꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯠꯄꯗꯤ ꯏꯌꯥꯝꯕ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯆꯧꯕ ꯅꯪ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯏꯅꯥꯎꯕ, ꯅꯪ ꯕꯕꯥꯒ ꯂꯩꯍꯧꯔꯣ꯫ ꯃꯊꯪ ꯂꯥꯛꯄꯗ ꯏꯅꯥꯎꯕ ꯑꯃꯨꯛ ꯆꯠꯁꯤ, ꯑꯗꯨꯒ ꯑꯆꯧꯕ ꯅꯪ ꯑꯃꯨꯛ ꯂꯩꯍꯧꯅꯕ" ꯍꯥꯏꯅꯗꯨꯅ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯇꯥꯅꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯥꯗꯒ ꯀꯀꯥꯒ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠꯌꯣꯝ ꯌꯣꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯃꯥꯟꯗ ꯆꯠꯄ, ꯂꯝ ꯂꯥꯞꯅ ꯁꯣꯔꯣꯛꯀꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯇꯧꯅꯔꯝꯃꯤ꯫ ꯕꯕꯥꯍꯣꯏꯒꯤ ꯃꯇꯝꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯆꯤꯡꯒꯤ ꯂꯝꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯇꯨꯅ ꯆꯍꯤ ꯑꯃꯒꯤ ꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯇꯧꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯇꯥꯗꯒ ꯀꯀꯥꯒ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯕꯕꯥꯒ ꯑꯩꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯌꯥꯎꯗꯕꯅꯤꯅ ꯆꯦꯡ ꯈꯩꯕ, ꯆꯥꯛ ꯊꯣꯡꯕ, ꯋꯥꯏ ꯇꯩꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯥꯗꯅ ꯆꯦꯡ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯐꯧꯗꯨ ꯇꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯇꯛꯄ ꯇꯥꯈꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯡꯒꯪꯅꯤꯅ ミꯜ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯂꯞ ꯇꯧꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯆꯤꯗꯦꯛꯄ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯐꯧꯗꯨ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯒ ꯑꯩꯅ ꯇꯛꯊꯣꯛꯂꯨꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯕꯕꯥꯒ ꯑꯩꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕꯕꯥꯒꯤ ꯄꯣꯊꯥꯕꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕꯤꯗꯨꯅ ꯕꯕꯥꯁꯨ ꯄꯣꯊꯥꯍꯧꯔꯦ꯫ ꯑꯩꯁꯨ ꯄꯪꯂꯥꯞꯇꯤ ꯂꯥꯞꯇꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯈꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨ ꯃꯆꯤ ꯑꯃꯒ ꯃꯥꯒꯗꯪ ꯄꯣꯛꯏ꯫ ꯃꯆꯤ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯥꯒꯤꯗꯤ ꯏꯃꯥ ꯕꯕꯥꯁꯨ ꯑꯅꯤꯃꯛ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ꯫ ꯃꯁꯥꯒꯤ ꯂꯧ ꯍꯤꯡꯒꯣꯜ ꯆꯥꯎꯅ ꯂꯩꯗꯨꯅ ꯆꯍꯤꯒꯤ ꯐꯧ ꯌꯥꯝꯅ
ꯌꯥꯝꯅ ꯍꯥꯞꯇꯨꯅ ꯆꯍꯤ ꯅꯟꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯟꯈꯤ꯫ ꯃꯈꯣꯏ ꯏꯃꯥ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ "ꯑꯦ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯅꯃꯥꯟꯅꯕꯗꯨ ꯂꯥꯛꯂꯅꯤ ꯑꯩꯅ ꯄꯥꯈꯣꯜ ꯑꯃ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯑꯩꯁꯨ "ꯍꯣꯏ ꯆꯥꯔꯦ ꯏꯃꯥ, ꯕꯕꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯤ, ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯕ, ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯕ, ꯌꯦꯡꯂꯨꯕꯗ ꯁꯤꯅ ꯐꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯝꯖꯤꯟꯅ ꯈꯨꯝꯂꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯒꯤ ꯏꯃꯥꯗꯣ ꯅꯨꯡꯁꯤꯕꯅꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ, ꯁꯨꯔꯤꯕ ꯃꯈꯩ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯕꯅꯤ꯫ ꯃꯥꯅ ꯏꯃꯨꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯄꯥꯟꯖꯔꯝꯕꯅꯤ꯫ ꯃꯥꯅ ꯅꯈꯣꯏꯒꯤ ꯕꯕꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯝꯕ, ꯑꯁꯣꯟꯕ ꯇꯥꯗꯅ ꯂꯩꯍꯧꯔꯦ, ꯊꯥꯖꯗꯕ ꯏꯆꯦꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯍꯦꯛ ꯉꯝꯗꯦ, ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ." ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯁꯨ "ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯏꯃꯥ. ꯑꯗꯨꯒ ꯏꯃꯥ, ꯕꯕꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯏꯃꯥꯅꯁꯨ ꯅꯣꯡꯃ ꯐꯥꯎ ꯍꯥꯏꯔꯝꯗꯦ, ꯀꯔꯤ ꯀꯔꯝ ꯇꯧꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯕꯕꯥꯅꯁꯨ ꯅꯣꯝꯂꯒ ꯍꯤꯡꯕꯅꯤ, ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕꯁꯨ ꯅꯠꯇꯕꯅꯤꯅ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯤ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦ." ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯥꯅ "ꯍꯣꯏ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯋꯥꯔꯤꯅꯤ. ꯅꯪꯒꯤ ꯏꯇꯥꯎꯒꯤ ꯕꯕꯥꯅ ꯍꯥꯏꯕꯗ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯏꯝꯐꯥꯜꯒꯤ ꯂꯧ ꯎꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯎꯔꯛꯂꯦ ꯍꯥꯏꯅ ꯇꯥꯏ꯫ ꯂꯧꯐꯝ ꯑꯗꯣ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯂꯧꯐꯝꯅꯤ ꯍꯥꯏ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯔꯝꯕ ꯌꯥꯎꯏꯁꯨ ꯍꯥꯏ, ꯑꯗꯨꯕꯨ ꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯐꯝꯁꯤ ꯍꯦꯛꯇ ꯊꯥꯗꯣꯛꯅꯔꯝꯃꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯃꯔꯝꯗꯤ ꯊꯣꯏꯅ ꯈꯪꯗꯦ. ꯃꯃꯩꯊꯪꯗ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯑꯗꯨꯝ ꯄꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯝ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗ ꯂꯧ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯄꯨꯡꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯎꯁꯤꯟ ꯁꯤꯟꯐꯝ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯕꯕꯥꯗꯤ ꯊꯕꯛ ꯐꯕꯅꯤꯅ ꯑꯍꯤꯡ ꯍꯧꯔꯒ ꯂꯧꯕꯨꯛ ꯀꯨꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯃꯝꯕ ꯑꯉꯥꯟꯕ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯕꯕꯥꯗꯣ ꯐꯠꯇꯕ ꯂꯥꯏꯒꯤ ꯁꯥꯎꯟ ꯐꯪꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯅꯇꯥꯎꯒꯤ ꯕꯕꯥꯅ ꯅꯣꯡꯃ ꯏꯃꯥꯗ ꯇꯝꯈꯤ꯫ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯇꯥꯕꯗꯁꯨ ꯅꯈꯣꯏꯒꯤ ꯏꯃꯥ ꯂꯩꯔꯤꯉꯩꯗꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯥꯏ꯫ ꯃꯥꯒꯤ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯃꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯏꯇꯥꯎꯁꯨ ꯂꯥꯛꯇꯨꯅ ꯏꯇꯥꯎꯒ ꯑꯩꯒ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯖꯤꯟꯗꯨꯅ "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯏꯕꯥꯅꯤ ꯊꯣꯡꯒꯥꯜ ꯂꯝꯗ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯏꯇꯥꯎꯒ ꯑꯩꯒ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯕꯕꯥ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯑꯣꯏꯕꯅ ꯌꯨꯝ ꯍꯜꯂꯒꯦ, ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ, ꯆꯠꯂꯒꯦ ꯏꯇꯥꯎ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯕꯕꯥꯒ ꯑꯩꯒ ꯆꯥꯔꯤ꯫ ꯕꯕꯥꯁꯨ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄꯒ ꯉꯁꯥꯏ ꯏꯇꯥꯎꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯕꯕꯥꯅ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯆꯥ ꯊꯤꯜꯂꯨꯆꯣ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯅꯗ꯭ꯔꯕ ꯂꯧꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯎꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯥ? ꯈꯪꯅ ꯈꯪꯅ ꯎꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯕꯥꯒꯤ ꯃꯔꯝꯗ ꯏꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯏꯇꯥꯎꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥ ꯂꯩꯔꯤꯉꯩꯗꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯌꯦꯡꯉꯤꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ?
ꯑꯩꯈꯣꯏꯅ ꯐꯤꯕꯝ ꯈꯔ ꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯝ ꯃꯐꯝꯗ ꯆꯠꯇꯨꯅ ꯄꯨꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯈꯜꯂꯨꯕꯗ ꯀꯣꯛꯁꯦ ꯄꯨꯕ ꯌꯥꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯘꯔꯤ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯃꯨꯛ ꯍꯧꯔꯦ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨ ꯀꯀꯥꯍꯣꯏ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯩꯒꯤ ꯇꯥꯗꯅ ꯏꯃꯨꯡꯁꯤꯒꯤ ꯑꯍꯜ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯦꯡꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯕꯕꯥꯁꯨ ꯌꯥꯝꯅꯗꯤ ꯋꯥꯖꯔꯕꯅꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯥ ꯃꯇꯣꯝꯇ ꯍꯣꯠꯅꯖꯕ ꯉꯝꯗꯕꯒ ꯃꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯠꯊꯅ ꯂꯩꯕ ꯑꯁꯤꯒ ꯉꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯗꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯉꯝꯖꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯗꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯇꯥꯔꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯇꯩꯃꯗꯣ ꯑꯩꯈꯣꯏꯒ ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯤꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯨꯅ ꯏꯇꯩꯃ ꯑꯃꯗꯤ ꯇꯥꯗꯒ ꯂꯨꯍꯣꯡꯕ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯕꯕꯥꯁꯨ ꯅꯣꯡꯃꯒꯤ ꯁꯣꯟꯕ ꯍꯦꯟꯖꯜꯂꯛꯈꯤ꯫ ꯇꯥꯗꯅ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯄꯅꯤꯅ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯕꯕꯥꯒ ꯂꯣꯏꯅꯕꯁꯦ ꯑꯩꯒꯗ ꯑꯣꯏꯅ ꯂꯣꯏꯅꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯑꯩꯁꯦ ꯏꯉꯝ ꯉꯝꯈꯤꯗꯦ꯫ ꯏꯇꯩꯃ ꯑꯃꯗꯤ ꯇꯥꯗꯅ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯄꯗ ꯇꯥꯗꯅ ಲಾಪ್ನ ಸೆನ್ ತಾನ್ಬ ಚꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒ ꯕꯕꯥꯒ ꯂꯣꯏꯅꯕ ꯍꯦꯟꯕꯅ ꯕꯕꯥꯒꯤ ꯁꯦꯕꯥꯁꯦ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯈꯪꯕꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯕ ꯄꯥꯝꯈꯤ꯫ ꯃꯇꯝꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯟꯈ꯭ꯔꯦ꯫ ꯕꯕꯥ ꯑꯃꯗꯤ ꯀꯀꯥ ꯈꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯅꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯨꯏꯕꯗꯤ ꯅꯠꯇ꯭ꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯚꯔꯥꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯁꯥꯡꯅ ꯇꯝꯍꯧꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 2 ꯄꯣꯛꯏ, ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯕ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯑꯩꯅꯁꯨ ꯄꯥꯝꯖꯈꯤ꯫ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯋꯥ ꯉꯥꯡꯅꯔꯕ ꯃꯇꯨꯡ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯆꯍꯤ 3 ꯂꯩꯔꯒ ꯑꯩ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯁꯣꯟꯖꯤꯜꯂꯛꯄꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯂꯩꯔꯒ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯦ ꯈꯔ ꯃꯈꯩ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯃꯨꯡ ꯃꯅꯨꯡ ꯕꯕꯥ, ꯇꯥꯗ ꯑꯃꯗꯤ ꯏꯇꯩꯃ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯇꯥꯗ ꯑꯃꯗꯤ ꯏꯇꯩꯃꯅꯁꯨ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ꯫ ꯕꯕꯥꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯒꯗ ꯂꯩꯕꯅ ꯑꯩ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯄꯥꯝꯈꯤꯗꯦ꯫ ꯇꯥꯗꯗ ꯑꯩꯅ ꯍꯥꯏꯖꯗꯨꯅ ꯕꯕꯥꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯇꯥꯗꯅꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯑꯩꯒ ꯂꯩꯕ ꯄꯥꯝꯈꯤ꯫ ꯃꯃꯩꯊꯪꯗ ꯇꯥꯗꯅ ꯕꯕꯥꯅ ꯂꯩꯅꯤꯡꯂꯕꯗꯤ ꯆꯠꯂꯣ, ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯕꯕꯥꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒ ꯑꯃꯨꯛ ꯍꯦꯛ ꯂꯩꯁꯤ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯕꯥꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤ꯫ ꯃꯇꯝꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯔꯒ ꯗꯤꯖꯜ ꯑꯣꯇꯣ ꯑꯃꯇꯪ ꯂꯩꯅꯅꯕ ꯂꯣꯟ ꯑꯃ ꯂꯧꯁꯤ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯈꯟꯅꯔꯕ ꯃꯇꯨꯡ ꯍꯤꯡꯒꯣꯜꯒꯤ ꯄꯇꯥꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯣꯟ ꯑꯗꯨ ꯂꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯣꯠꯅꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯌꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯗꯤꯖꯜ ꯑꯣꯇꯣ ꯑꯗꯣ ꯂꯩꯔꯦ꯫ ꯑꯩꯒꯤ ꯑꯣꯇꯣ ꯑꯗꯨ ꯅꯣꯡꯃꯒꯤ ꯀꯥꯏꯗꯅ ꯔꯟ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯌꯥꯝꯅ ꯐꯪꯏ, ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯊꯥꯎꯁꯦꯜꯗꯃꯛ ꯍꯟꯖꯤꯟꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯏꯆꯥ 2ꯗꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯅꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ
ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯆꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 5-6 ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯕꯕꯥꯗꯣ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯐꯅ ꯀꯟꯅ ꯂꯥꯌꯦꯡꯗꯨꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯕꯕꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯩꯁꯥ ꯈꯔ ꯈꯔ ꯇꯥꯟꯁꯤꯟꯖꯕꯁꯤꯅ ꯇꯨꯡꯁꯤꯟꯖꯔꯒ ꯑꯅꯧꯕ ꯒꯥꯔꯤ ꯑꯃ ꯑꯃꯨꯛ ꯂꯩꯕ ꯉꯝꯖꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯊꯥ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯑꯣꯇꯣ ꯑꯁꯦ ꯔꯤꯖꯥꯔꯚ ꯆꯠꯄꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯔꯤꯖꯥꯔꯚ ꯆꯠꯄꯁꯦ ꯀꯌꯥ ꯇꯧꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯊꯤꯟꯕ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯧꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ꯫ ꯃꯈꯣꯏ ꯍꯦꯛ ꯊꯥꯗꯔꯝꯂꯒ ꯚꯔꯥ ꯂꯧꯔꯒ ꯑꯩ ꯌꯨꯝ ꯇꯝꯅ ꯍꯥꯏꯒꯠꯂꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝ ꯒꯥꯔꯤꯁꯤ ꯂꯦꯞꯇꯅ ꯊꯧꯒꯠꯂꯛꯈꯤ꯫ ꯃꯤꯗꯤ ꯆꯠꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯤ꯫ ꯑꯩꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗ ꯌꯦꯡꯕꯗ ꯄꯨꯡ 10:30 ꯇꯥꯔꯦ꯫ ꯌꯨꯝꯗꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯈꯟꯅ ꯈꯟꯅ ꯊꯧꯔꯛꯈꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯒꯤ ꯃꯔꯛꯇ ꯁꯥꯡꯅ ꯆꯪꯕ ꯂꯝꯕꯤ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯒ ꯑꯩ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤꯁꯤ ꯐꯔꯛ ꯇꯥꯔ ꯃꯥꯜꯂꯦ, ꯄꯨꯕꯤꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯀꯥꯈꯠꯍꯟꯗꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯊꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯨꯕ ꯇꯧꯈꯤꯗꯦ꯫ ꯃꯥꯒꯤ ꯂꯝꯗꯥꯡ ꯌꯧꯔꯛꯄꯗ ꯍꯥꯏꯖꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯊꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯅꯣ, ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯀꯨꯝꯒꯦ ꯍꯥꯏꯗꯦ, ꯍꯦꯛꯇ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯈꯥꯝꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯑꯣꯇꯣ ꯃꯅꯨꯡꯗ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯈꯪꯍꯧꯗꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯃꯇꯦꯛ ꯈꯔ ꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯒꯥꯔꯤ ꯊꯧꯕꯗꯨ ꯃꯥꯂꯪꯗ ꯊꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯥꯜꯇꯦꯟ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯂꯩꯕ ꯑꯗꯨ ꯑꯩ ꯋꯥꯈꯜꯅ ꯎꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯆꯦ ꯃꯅꯦꯝ ꯃꯌꯥꯝ ꯀꯧꯗꯨꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯑꯍꯤꯡ ꯑꯗꯨꯃ ꯑꯩꯕꯨ ꯂꯥꯛꯅꯔꯦ꯫ ꯃꯃꯩꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯀꯥꯟꯗꯗ ꯚꯥꯞ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯂꯒ ꯐꯠꯇꯕ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯗꯣꯛꯀꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯍꯤꯡꯅ ꯂꯥꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ, ꯃꯇꯨꯡꯗꯗꯤ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯄꯣꯠꯆꯪ ꯆꯩꯖꯪꯁꯤꯡ ꯑꯗꯣ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯂꯩꯖꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯑꯔꯥꯞꯄꯒꯤ ꯔꯤꯖꯥꯔꯚ ꯆꯠꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫